Online Manipur Nungthili Pau Yingbiriwa Pumnamak Puthoi Laisramna Khurumjari Ahanbada Maruiba Pau MEITEI NAGA amadi KUKI MLA Minister Singh oiba anisuba mifam Guwahati da pangthoklaba yai haina Guwahati da best of Pau gi agency sing report torakre Ministry of Home Affairs na thasi ge tangtara ga manga da New Delhi da MEITEI NAGA amadi KUKI MLA amadi Minister Singh unadun wari sanakraba matung ani ruksuba mifam oina lakadori numit kharani asigi manungda Assam ko nung oiba Guwahati gi mafam amada unaraba yai haina Guwahati da best of Pau gi agency sing report torakre Guwahati da pangthokadori mifam asi karamba matam da pangthokadaba ge haiba sabsana khangbang ngamdaba ga loinana mifam asida puruk pumnamaki CSO sing sarup yagadra natrangna yaroidra haibasu sabsana khangmungamdri nakala maramda ngarang Manipur da pung kharagi khongsatar laklamba Lok Sabha gi member ama oibata natana BJP gi national spokesperson ama suweriba Dr. Sambit Patra Manipur gi Chief Minister N Biren Singh ga close door meeting ama pangthoki bata natana party sigi MLA ama de minister kharga su unaduna wari sanaki haina thajaba yaba pawgi likhun amana kanghalakli Khulngakpa ama masagi license kan sengbada nongmai maru kapthoraktuna panbada leikan nakre khulngakpa miyo ama masagi license kal double variant sengbada nongmai asigi chamber da maru yawi haiba khanghoudabana soiduna kapthorakpa maruna thabakta panduna sokpadagi ras medicity hospital da pukhatuna leikan nakre masagi license kal maruna panbadagi soklaba miyo adu thawal athokpamdagi athokpam sidat sahi kontra pokpa athokpam nanda kawi hairi thawdoga singarang numidang sorakna pungtaret makhai rom tarakpa adwaida thokibani hairi aduga mathangi update asana I Pau Manipuri update tagina khachage Chief Minister N Biren Kangpokpi district Pauduna satpa yaroi kotu Committee on Tribal Unity CRPF personnel ani hatpada chenaba KNFMC gi Thongminthang Haukif NIA na formal arrest lawkre Chahi asigi April 13 Naran Saina Mainingda CRPF personnel ani hatkiba duga personnel ani na soan kiba thawdo aduda chenaba KNFMC gi member Thongminthang Haukif National Investigation Agency NIA na formal arrest lawkre India Today NE gi report amana hai Thongminthang Haukif Elias Thangboy Haukif Elias Roger Formal arrest tawnaba NIA gi special court na permission pikhibaga loinana mahak NIA gi custody da thasiki kunganipan fawbari man lauthakibani mahak tonganba case amaga mari lenana Imphal airport agi chahi asigi June 6 ta NIA na faduna investigation chatharakibani mahak hojik New Delhi gi Rohini da laiba district jail da laibri mahak ki court proceedings adu video conferencing gi kuthangda chathakibani haina pawsina makhatari chahi nauribi nupi macha mahiroi amada sexual assault chatharubagi maralda oja ama police na fare chahi nauribi nupi macha mahiroi amada sexual assault chatharubagi maralda private school gi oja ama police na fare lagliba 13 fawwa judicial custody da remand lauthakre hairi NE now gi report matung inna thawdo asi Technopol district ta thokibani chahi nauribi nupi macha aduda Hanjin sexual assault chatharubadagi faraba miyoi adudi lamthaka moringchan maringkun kawi victim oiribi nupi machado gi mama mapana police ta complaint ama hangalakpadagi complaint aduga mari lenana mahak phagatkhibani machi police station gi team amana miyoi amana pokso court ta puthoklaba matung lagliba November 13 fawba judicial custody da remand lauthakibani court ki proceeding aduda special public prosecutor na phongdokhibagi matung ina victim oiribi nupi machado gi apokpina Thasi kunmathoida complaint ama police ta tawraki complaint asida thasi gi 15 amasung 16 ta Technopol da laiba yum amada oza sina ma ki machanupi da sexual assault chathaki hairi lamthaka moringchan maring haukiba October kunmathoida police na masagi mayumdagi fakibani police na wahang pawong chathabada mahaki mathakta siriba mara adu masana yazaki haina paw sina makhatari ke higher secondary school gi secretary P Sarachandra Fajin khibabu yaningda phongdok tuna wakan mifam chathakre Sangakfam da laiba Enlightened Knowledge EK Higher Secondary School gi Secretary P Sarachandra bo hengang police na ngarang wari sasi haina kauraga fajin khibabu yaningda phongdok tuna ngasi EK Higher Secondary School gi mahiroi sing amadi hana EK Higher Secondary School da tamlamba mahiroi sing na wakan mifam famkre wakan mifam adu da sarugya khiba class 12 ki mahiroi amana phongdok khibada school asegi channa kanglon gi wangmada mahiroi nupa amana sana namakhak yalaga school karakpada oja Sarachandra na mahiroi adu da sana yaliba du lathoknaba Khanghalaba mahiroi aduna sana adu lauthoktuna school karakpada oja Sarachandra na mahiroi adugi sana adu lauthohan khibagi damak police ta wakatuna oja Sarachandra bu fahan ba thawong yaningde adhuba matamda condition amata yauduna oja Sarachandra bu thadokadabani haiki EK school da hana mahai tamnamba mahiroi amana phongdokhibada oja amana mahiroi amada warak watemba haibasi oja gi tawfam thokpani oja Sarachandra bu maram leitana politicize tawba yaningde
ꯑꯣꯖꯥ ꯁꯔꯠ ꯆꯟꯗ꯭ꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕꯅ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯃꯍꯩꯔꯣꯏ ꯑꯃꯅ ꯁ꯭ꯀꯨꯜꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯛ ꯋꯥꯇꯦꯞ ꯇꯧꯕꯒꯤꯗꯃꯛ ꯑꯣꯖꯥ ꯁꯔꯠ ꯆꯟꯗ꯭ꯔꯕꯨ ꯐꯥꯖꯤꯟꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ꯫